Image Paodam Tabiriba Kwaipunapu Taram no Sabagaloina Krumzari, Masi Maru Pauda. Akhil Bharti Vidyat Parisat Linkakibagi Humfumabal Subamapo Kumon Palan Pangtokre. Banmasap Gamari Lenana Voluntary Tree Plantation Program Pangtokre. Loinana IST SDAU Trophy 7A Side State Level Village Open Football Tournament Ki Winner G4 Herona Oikre. Mapungiba Pamu Pizari. India की मफम कयादा पाक सन्ना पांगथोंग नरिबा अखिल भारतीय विद्यार्थी परिषद ABVP लिंखखिबगी उमफुमापल सुबा मपोकुमोन ngasi ABVP थवाल यूनिट न सुसिंदुना थवाल अचौबा कैथल मखाद लेबा मल्टीपर्पज कम्युनिटी हॉल दा पांगथोखरे थौरमदुदा काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम गी Examination Controller TH Mantri Singhna Athoiba Mitung ABVP Thawal Unit ki President Sanasam Kiran Kumar Singhna Thauromapu Aduga ABVP gi National Secretary Narendra Sapam Amadi ABVP gi Thawal Unit ki Joint Secretary Bikananda Maibamna Akhanaba Mitung Len Singh Oina Daista Phamki Thaurongi Sarwama Oina Ngasigi Athoiba Mitungna Lusingduna Maira Chukhaladuna Amadi Swami Vivekananda Amasung Mahegi Lairembi Lakshmi ki photo da laisu katuna thoni jaki Thawal da lairiba tongan ba mahi loisang singi mahi roi sing kayana saruyakiba masigi thoramadu da ABVP Thawal na sinduna chahi sigi February gi taraga nipal da pangthokiba khudakta lai yekpa changdamnabagi makong mathang taraba mahi roi sing da citation medal amadi selgi mana sing ngasigi mithunglen sing na yenthoki Akhil Bhartiya Vidyarthi Parisad ABVP Kakching Union Susinduna Humfumapal Suba Foundation Day as National Student Day Thoram Pangthokre Victoria High School Kakching da Pangthokiba Thoramadu Ramananda Nomaikapam Additional Deputy Commissioner Kakching Y Nilachandra Singh Executive Engineer Manipur Police Housing Corporation M Tikendrajit Singh Vice President ABVP Manipur KSH Ranjan Singh Principal Victoria High School Kakching Amadi S Nirmala Devi Secretary ABP Kakching Unit na Mayaitangbal Loduna Pangthoki All Manipur Students Union AMSU Kakching District Committee na Felicitating Cum Incentive Award Yentokpagi Thauramama Pangthokre Thauramasi Library and Information Center Kakching gi Auditorium da Pangthoki bani and Sanjit Singh Chairperson Kakching Municipal Council na Athoiba Mitung R.K. Somorjit Associate Professor Department of Geography Manipur University na Thauromapu G. Rajendra Sharma Retired Senior Lecturer Imphal Art College Amadi N. Babulin Singh Principal Slopland Public School Khongjom Anina Akhanaba Mitung Singh Oina Saryaki Manipur University dagi Professor Pandey Lokthokadabani BC gi famdagi Lokthokadabani haiduna University asigi mahiroi singna changselakpa khongjang ahumlak subo oina ngasidagi khutang chara henbagi khongjang haukhre ngasi Manipur University Teachers Association Muda Manipur University Staff Association Musa masong Manipur University Students Union Musuna Sinduna University asigi geta khutang chara henbagi khongjang changsen ki khongjang asida saruyakiba Mathematics Department ki Professor Mutagi Wangangloi M Ranjit Singhana haiki Manipur University ki Vice Chancellor AP Pandey mafam lokthokadabani haiduna Muta Musa amadi Musuna mamangda khongjang anirak changsen kre ngasigi khongthang chara henbagi Khongjang asina ahumlak subani aduga AP lokthoknaba HRD Minister Manipur lengak amadi mari leinaba singda che thakrabane adubu AP Pandey lokthokningbagi mawngdi ngasi phawba uba phangdri maramaduna Pandey lokthoktriba phawba khongjang sathagadabana ngasi ahum suba phase gi oina chara henbagi khongjang asi changsinbani MU dagi AP Pandey mafam dagi lokthokdana adumak leirabadi mahiroi khunai maira paibi amadi mahiroi luk kaya ga pullaga Imphal da achouba khongjang kaya changsilakpa yai musugi President M Dayananda haiki wathogasi matangda central government na tumina license basi yaningde
मिसक अमा कन्ननबा होनबदा यामलबा महिरोइसिंग मांगहन्नबा थौओंगनी वाथोग असिगी मतांगदा वारोइसिन पुरक्त्रबदी हेन्ना कनबा खोंजंग चंगसिलगनी अमरोमदा चंगसिलगलिबा खोंजंग असिदा मुताना रजिस्टर इंचार्ज ओरिबा प्रोफेसर एस श्याम केशोगी थौओंगबु यानिंगदबा फोंदोक्तुना लुप असिगी मेंबरशिपतगी तांथोक्रे मालेंगी सिंग नुंगसित की फिवम खरदा ओरबसु कनबदा सरुक याबो ओइना ग्रीन रिवोल्यूशनरी सोसाइटी GRS मणिपुरना लेप्तना चंगसिलकपा खोंथांगी मनुंग चनबो ओइना अमदी हुंफुमापल सुबा बनमा सबगा मरी लेनाना ngasi Thawal district ki Yaripok Kekru khulda leiba Warok Chingda voluntary tree plantation program pangtokre thorongi sarwa mo oina Warok Chingda leiriba Mahadev Nongpok Tarang Saraba laisangi akoiba amadi chingkhongi lambi gi nak yet chingda upanbi chonga romsu GRS ki founder su oiriba khangabok AC ki MLA Okram Suraj Kumar na luchingduna volunteer singna loinana थाजिनख्रे उचरा सिंह थाबगी थौरमदुदा क्लब सिंह अमदि लाई कमिटी की मेंबर सिंहसु सरुयाखी ngasi yupung mangarom tabada kamjong police ki manung chanba kampa khul manakta leiba KT center da masakhangdeba singna hana plan tawduna thamlamba ID pokhai hanbada patrolling chatpa si koigi Rifleman Subhas Singha Kowa Mitei Macha ama Thawal Jila gi Khangbokte gini haiba ama sire duga mahaki army number na 3101952 ni thodo ase 31 Suba Rifles ki kangbuna border number 96 yengsenba lakpada lalawbani chingnaba singna ID adu poka henba amadi nomai kapsinduna attack chatharakibani attack asi PLA gi technical command gi lanmi khutpu amana chathakibani haina claim tawakre Shiv Sena Manipur ki President M. Tombi Singh amadi TH Manihar Singh convener AAP Manipur anina luchingba mioi kunmangana saba team amana India lomda 3 km muk changsallaga border pillar marifuga matoi yungsille haibagi lebak wathok ama oiriba mafam aduda chatuna yengsinkre aduga team aduna border pillar number 81 amadi subsidiary pillar yenglaba matungda Namchungfa Turel amadi Namchelok Turel ani ase lanthok-laga 1968-69 da BSF na matamaduda India gi border ni haiduna yunglamba adugumlaba mafamaduda Manipur gi miyang gi salai tare ki firal yunglamki amadi India gi flag paiduna Manipur gi ngamkhai mangba yaroi haina kholau kaya lauki khongchadadugi matangda Shiv Sena Manipur gi President M. Tombi Singh na phongdorakpada kwatha kunau mayada yungliba border pillar marifu mathoi ase aseng banate sub pillar sunate mase hongdo hongin tawbaga mari leinana India government amadi Myanmar government anina January gi tang 13 amadi 18 English ngani 13 da India government na याथोकलगा पिथोकलमलबा असे तसेंगना अखोई खंगले अदुगा इंडिया की लम मांगले हाइबा असे तसेंगना खंगले अदुबो करिगुंबदा इंडिया गवर्नमेंट ना मसे लम मसे पिथोकलगा अतोप मफम अमा इंडिया गवर्नमेंट ना लौसेनबगी पाउसु तादे मरमदुना मांगलिबा लम मसी कनानाबा होनाबदा मणिपुर प्रजा पुनमकना कोऑपरेशन पीबीओ हाइकी अदुगा लोइनाना हंदकी तांग 13 असिदा बॉम्बेदा Chatuna National President Amadi Secretary Amasung Heavy Industry Minister da Haigani Shiv Sena si BJP ga Chatminade Haibadi Langani Adubu Makoina Thabak Thorakpa Punamakta Kadaida Noma Praja Singna Pendaba Sum Leiba si Masigi Iho Asina Manipur da Tangdu Leita da Bama Oire Maramaduna Parlamenta Masigi issue asi Pukalaga Chapsaba Nakai Sengba Ma Kanganaba Honaba adu Mahana Halakpada Miamda Paodam Jage Haiki Khongchataduda Kwata Village ki Khunja Singh amadi Kwata Khunau ki Khunja amadi Mr. Lian Gangte L Gambir Singh CH Gitan Singh aduga N Devendra Singh M Soni Singh Jagji Singh TH Jayant Singh Y Jotin Singh su yauki amaromda border pillar number marifu mathoi amadi subsidiary pillar Singh 11 Assam Rifles ki personnel Singh na ngaksen bagi thabak paikhat hauri Khongchata sigi Mangoinana Kotha Khunja Singna Timasigi Mioi Singa Kotha gi community hall da Paminaki. Aduga January ki tang tramanga amadi ta tukta India government 2013 da yathok tna pitho amba se masi taseng da sengna akoi khange akoi India gi lammange se taseng da sengna khange adubo karigumba da India government na masigi lamsi pitho ga atopa mafam ama India gi oina Logi Pausu, Koy Hodi Tablete, Maramadra, Koy Manga, Kong, Minda Kong, Uriba, Mang, even Lamase, Masikanana, one of the Manipur Zapuna Corporation, Bibi Hiba.
हानगी मुख्यमंत्री अमदी CLP की लुचिंगबा ओई बोबिना हाइक्रे इंग सोक लिसिंग अमगा चमापल हुमफु मापल की मार्च की तरादा भारत म्यांमार लेपागनी की ngamkhai की एग्रीमेंट अदु अमु हन्ना डिमार्केशन तौननबा सिनबियो मसे लोइदिंगाइदा ngamkhai की संबल खाबा तोहनबियो अदुगा अमरोमदा क्वाटा विलेज वेलफेयर एसोसिएशन की प्रेसिडेंट टी बिरेन फोंदोखरे क्वाटा विलेज की बॉर्डर पिलर मरिफु माथोइदा लमदम की राजनीति तौबसिंग अदुगा CSO सिंग अमत लापिरगनो यामना वाना हिंगबा खुलनी अदुगा मियाम लाकलगदी ओक्तब यादबना ओकली मसिना नोमगी चरा तालिबा चारिबसिंगदा अवाब चैथेंग पीरे हाइकी नट संक्रीटन संघ टेक्चम न सिंधुना कुनिथोई सुबा समर संक्रीटन फेस्टिवल 2018 अमदी तरातरे सुबा मोइरांगथेम इबोटोम्बा निंगसिंग मना 2018 यंथोकपगी थौरम अमा ngasi टेक्चम मयाई लेकाई कम्युनिटी हॉलदा पांथोखरे थौरम अदुदा वांगजिंग टेंथा केंद्र की MLA पाउनम ब्रजेन टेन लांगथेल जिला परिषद की मेंबर S इबेटोम्बे सापम ग्राम पंचायत की प्रधान S रामेश्वर टेक्चम ग्राम पंचायत की प्रधान L इबुयाइमा अमसोंग BJP थवाल डिस्ट्रिक्ट की प्रेसिडेंट I देवेन्ना मथंगसिना अथोइबा मिथोंग थौरमपु अमसोंग अखनाबा मिथोंग सिंग ओइकी थौरंगी सरवमा ओइना संक्रीतनबु अवांग बथाकता पुखननाबा होनबिरंबा लेखिद्राबा थौबुरेल सिंह अमदी गुरु सिंह की फोटो द लेसु कतुना इकाई खुमनबा उतकी कृष्णा अभिसार अमदी पुंग चोलोम लोइनाना मणिपुर की तोंगानबा मफमदगी लाकपा संक्रीतन की सैसकपा सैसकपि सिंह की इसै सिंगना फेस्टिवल असगी मपुंग ओइबा सरवमा ओइकी थौरंगी मनुंग चन्ना कुमसी चाही की 33 सुबा मोइरांग थेम इबोटोम्बा निंगसिंग मना तेंथादगी ब्रह्मचारी मयुम बिहारी शर्मा अमसोंग हैरोक्तगी कुंदोंबम मनाउ सिंगदा पीदुना इकाई खुमनबा उतकी District Administration Chandalna Manipur Society for Skill Development MSSD ga punna putsinduna ngasi sensitization program on skill development training Jafo Bazar da laiba indoor stadium da pangthokre program ase Pradhan Mantri Kausal Vikas Yojana gi makha da pangthokpani ngasi gi thoramadu da Srimati Jasprit Kaur aduga Joint Secretary Labor and Employment and Mission Director MSSD Deputy Commissioner Chandal Sri Krishna Kumar amasung Sri Ibomcha Joint Director MSS Disu Saryaki Training Program aduda resource person sing oina JCRE dagi Sri Saikpa KF Foundation dagi Sri L Manoranjan aduga CPAT dagi S Ibotomna makoigi experience sing adu mamal yamlaba wakolon sing Sandel gi naharol sing da share tauki Juribangi Babu Parada Laiba, Juribang Congress Bhavan Mamangda Manipur Youth Congress Committee na Sinduna, Congress Volunteer Mayamna Saruyaduna Kolauke Laukre, Amadi Juribam Youth Congress Office Amasu Inauguration Taukre. Masi Matangda Amir Hussain, President Manipur Youth Congress Committee MUCC na Fongdorokpada, Sri Narendra Modi ki Sarkar Asibo, Yaningde Mahangna Tauriba, Policy Sing Asi, Yaningde Haibagi Matangda, Ngasi protest asi tawjabani haukiba chahi english ngani taraga mari gi lok sabha election da Sri Narendra Modi na vote fongnabagi damakta mahana India da leiriba naharol singbu unemployed issue sing kohangani aduga chahi amada crore ani naharol da thabak pigani haina wasakhi adubu haujik chahi mari suraba phawda unemployed 2 lakh phawgi naharol da thabak piba ngamdaba sarkar amani masigi sarkar asi fail oirba sarkar amani haina juribam Assembly Congress Committee amadi Mahila Workers Singnasu Laure Haina Fondoki BDF Singi demand Chapchana Fangri Papawada Kongjang Handokloi Hairi All Manipur BDF Welfare Association na Jangchalakpa Kongjangi Sarwama Oina Sarkar gi Maikaidagi Thazaba Pirakiba Adugi Onataina Bada BDF Singi Honorarium Lupa Jatreka Kuntra Hablaga Lupa Lising Taruk Jatret Kuntra Piragani Harakpa Laibak Thibani Haina Fongdorakli Nomada Pungmari Khak Tabak Suba Sinmiamagi Kusuman Ase Thamada Lupa Lising Mapalga Chahum Humbudra Pigadabani Haina Labor Department of India na lebliba asi fawda yamde hainaraba matamasida pung kunmari mathau tawjariba BDF singda lupa kaya pifam thoi haiba asi khantha haningi fongdorakli association asina July gi tara fawda makoi gi demand sing thabakta onthorok trabadi July tara mathoi dagi kunmanga fawda hanagumna thabak lepagi kongjang changselagani hairi July kunmathoi thangja namita All Manipur BDF Welfare Association gi general body meeting amasu pangtholagani masida BDF singna
saruk yaranabsu khangalagli. Secretary cum spokesperson All Manipur BDF Welfare Association MD Riaz Khan Thadorokpa cherol asina kanna khongjang amagi sem saduna leisu hairi. Chahi taruki mamangda Delhi da cheliba bas amagi manungda gang rape tawkhrabi chahi kulumdoi sukhrabi medical students Nirbhaya ki mamana Supreme Court na rapist singbu thori yanduna hanana ba pirakeba raibu achumbani haina taramna okre. Nirbhaya ki mama Asa Devi na haiki masi punamag asi achumbani adumoinamak mara leiraba sing aduna rai aduki mayokta appeal taunana bagi tanja amadi leiribani aduga rapist sing aduna president da makoigi maral kopinana ba haijarakna bagi matam amasu leiri. Chief Minister Nitish Kumar na haikre Lalu Yadav ki hakchang ngamdabagi maramda marirak hangkre makha tabadi hanglaroi pausegi oina I pau da oina loragani. Asian Heart Hospital da Lalu layingduna leiribani aduga June kuntarukta Nitish Kumar na Lalu gi hakchang gi fibam hangbalakpada Lalu gi machani pa Tejaswi na Nitish da makha da sanghan bagi wafam leitre aduga haujikti thong lonjile hairakhi hairi. Sanabagi pauda Social Development Athletic Union Texam na sinduna May gitang kuntarukta gi hauduna team kunmarina group mari thongna khaidoktuna Texam High School ground da chatharakiba first SDCAU Trophy 7A side state level village open football tournament 2018 gi mapu G4 hero na oikre winner oikraba G4 hero na trophy ga loinana selmana lupalising yankai aduga runners up tahauraba Kaksing FC na trophy ga loinana lupalising kontra gi mana sing phangki tournament adugi ngasi sanakiba final match ta G4 hero na Kaksing FC Kakchingbu ahumani da maithiba piduna trophy gi mapu oiba ngamke aduga G4 hero ki mai pakpagi goal sing adu Arunna 11 minute Krishnanandana 46 minute Rosanna 50+2 minute da goal amamam chanki aduga Kaksing FC ki goal ani aduna Dhruva Masung Sanjibna 50 amadi 50+3 minute goal amamam chanki G4 hero ki nanau 33 minute Rosan 42 minute amasung Kaksing FC ki Sarjubu 37 minute da unsporting behavior gi damakta referee na yellow card amamam buktoki tournament na sigi best discipline team Langchabal FC da lupalising ani best midfielder da Kaksing FC ki killer aduga top scorer TKWA gi Johnson amasung Sanjanbam FC Premjit ani na goal mapal chanduna best defender SDAU Texam A gi Kundongbam Oken best goalkeeper Sanjanbam na FC ki Laishram Pem Kumar amadi best player of the tournament G4 hero ki Krishnananda da lupalising amamangi mana sing phangki tournament adu loisinbagi thoramda Wangjing Tentha SC ki MLA Paodam na athoiba mitung SDAU Texam gi former founder President Soibam Joy Chandrana Thoramapu aduga athopam gas agency Thobal athopam gi provider Okram Budi Ten Langadal Jila Parisad ki hanagi Jila Parisa ki member Soibam Kulabiduna akhanaba mithung lensing oina saruk yaduna manamathum sing yenthokhi aroibada maroiba pau amona pizari Akhil Bharti Vidyat Parisad linkhatki bagi hungphumabal subamapo common palan pangthokre Banmasap gamari leinana voluntary tree plantation program pangthokre loinana IST SDAU Trophy 7A side state level village open football tournament ki winner G4 hero na oikre ngasi damakta di mes Paodam loisinjari myam bumana khurumjari